Kamonggi maning thangba chingdagi GR Kangbuna nongmay amadi searchlight kapadagi miyam mi painakre. Pawasi ngasi nungthil fongkiba Kanglaypaki Mayra Pausiadagi lakwatsabaning. Bisnupur District in Nambol Police ki manungsan na Kamonggi maning thangba chingda laydiba yangkay mapan suba GR gi Kangbuna. Ngarang numidang pung 3 minute ni fuga mga rom taba matamda. Chingtaktagi nongmay round kaya kapamadi searchlight kaphalakpadagi manak nakpadalay diba khunjasing yam na chaw na mi paiba poknakre haire. Khunjasing dagi fangba paugi matungin na de GR Kangbuna nongmay kapamadi searchlight kapkhalakpagi maram oigani hairibade. Kamong singgi mayong na badang manam yang singdagi waroi sing taba kamong mais nam laikay gi lampak aduda khulngak pa khunja volunteer humbudra rom langi tamduna laike makoy na langi training tawba matamda una saba nongmay singsu sisinake ngarang numit tarakpa matamda training gi matam loiraktuna kamong dagi laymaram taba lambida khunja volunteer sing adu mari halakhe makoy na laingang taba lambi phawduna lakba aduda singthakta lairiba GR Kangbuna makoy da topa khulai paiba singne attack tawrakadawri haina khanbadage Changlaktanaba nongmay kapamadi searchlight kapagi thabak sathaba oigani haire. Khunjasingna phongdorokpagi matungin de yangkhay mapan suba GR gi Kangbuna night vision sizinaduna chingthaktagi yengba matamda chingkhada laymaram taba lambida lakliba khunja volunteer sing adu ubada. Soidana makhoide attack tawrakadore haina lana khanbadagi nongmay kapamadi searchlight kapkhalakpa oigani haire. Khunja kharana phongdorokpagi matungin de GR Kangbuna sengba maram khangdana nongmay round kaya kapa Nong thakta angan ba searchlight kapkhalakpa aduda akoybada layriba khunjasing aduki matik mi paiba phawonkiba adubu yaningdaba phongdorokle loinana asigumba thawong asi matungda mugana thokan bigan uhaiba wafamsu thamlakle